ꯑꯍꯥꯟꯕꯗ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯔꯥꯡ ꯆꯥꯎꯔꯛꯄ ꯄꯨꯡ 5 ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ಶ್ರೀ ಎಸ್. ಶರತ್ ಸಿಂಗ್ ಗುಲಾರ್ಥೋಲ್ಗಿ ꯃꯍꯥꯛꯀꯤ ꯐꯥꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯒꯤ ꯆꯠꯄ ꯃꯇꯝꯗ ꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯔꯒ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯕꯒꯤ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯗꯒꯤ ꯑꯩꯁꯤ ꯊꯃꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯒꯥꯏ ꯅꯥꯇꯩ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯁꯨ ꯑꯩꯍꯥꯛꯅꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯑꯃꯅ ꯑꯩꯒꯤ ꯖꯤꯔꯤꯕꯥꯝꯗ ꯍꯧꯈꯤꯕ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯇꯥꯡ 4ꯗ ꯑꯩꯈꯣꯏꯒꯤ SPꯒꯤ ꯕꯪꯒꯂꯣꯗ ꯐꯝꯃꯒ ꯑꯩꯈꯣꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤꯕꯗꯨ ꯃꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯁꯤꯗ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯁꯥꯟꯇꯤ ꯂꯩꯅꯅꯕ ꯌꯥꯝꯅ ꯍꯣꯠꯅꯩ꯫ ꯍꯥꯏꯔꯤꯕ ꯄꯤꯁ ꯀꯃꯤꯇꯤ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯤꯁ ꯊꯝꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯃꯁꯤ ꯑꯃꯇꯪ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁꯠ ꯑꯃ ꯑꯍꯥꯟꯕꯗ ꯄꯤꯁ ꯀꯃꯤꯇꯤꯗ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁ, ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ, ꯁꯥꯇ꯭ꯔ ꯁꯪꯒꯊꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯃꯁꯨꯡ ꯑꯔꯕꯥꯟꯒꯤ इलेक्टेड बॉडी मयाम पॉलिटिकल पार्टी पुनमक आई सुपचलग मयामदा रिक्वेस्ट अमा तौजनिंगबदी हाइबा आइगी मरुप शरत की जुमदा थोप थोदो गुमना अमुक हन्ना जिरीदा अमहन थोगंदना कोई मयामदा होनमेनसी अदुगी होनबदा अयहकसु जिरीगी एमएलए मोइना तोंग तोपा आइगी सु दायित्वसु आइसु पुजगे मयाम पुन्ना होनमेनसी जिरीबामसि शांतिगी लममा ओहेनसी हाइबगी अपील लमा थंबगरनि मयाम खुरमजरी।